ꯐꯤ ꯇꯥꯏꯒꯦ ꯇꯧꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯅꯃꯒꯤ ꯐꯅꯦꯛꯅꯦ ꯍꯌꯦꯡ ꯇꯥꯡ 16ꯁꯤꯗ ꯃꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨ ꯆꯠꯄꯗ ꯁꯦꯠꯀꯅꯤꯅ ꯑꯩꯈꯣꯏꯅ ꯐꯤ ꯐꯅꯦꯛꯁꯦ ꯇꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯣꯟꯒꯤꯁꯦ ꯆꯞꯇꯤ ꯃꯥꯟꯅꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯇꯥꯏ ꯑꯃꯒꯤꯗꯒꯤ ꯃꯇꯥꯏ ꯑꯃꯁꯦ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯕꯤꯒꯅꯤꯕ ꯍꯥꯟꯅ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯁꯨ ꯃꯥꯟꯅꯗꯕ ꯅꯥꯀꯟꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯅꯕ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯞꯄꯒ ꯂꯧꯁꯟꯗꯕ ꯍꯧꯖꯤꯛꯇꯤ ꯀꯣꯟꯒꯤꯅꯤꯅ ꯆꯞꯇꯤ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯒ ꯃꯊꯛ ꯃꯈꯥ ꯇꯥꯏꯒꯦ ꯍꯥꯏꯔꯒꯅ ꯅꯥꯀꯟ ꯅꯥꯀꯟ ꯑꯣꯟꯊꯣꯛꯅꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯦꯠꯄ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯤꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯨꯡ ꯃꯄꯥꯟꯁꯦ ꯁꯤꯅ ꯃꯅꯨꯡ ꯑꯣꯏꯔꯦꯀꯣ ꯁꯤ ꯃꯊꯛ ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛꯀꯨꯝꯕꯗꯗꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯁꯦ ꯎꯜꯇꯥ ꯄꯨꯜꯇꯥ ꯑꯣꯟꯊꯣꯛꯅꯔꯒ ꯇꯥꯏꯕꯁꯨ ꯌꯥꯎꯅꯩꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯃꯣꯠꯈ꯭ꯔꯦꯅ ꯈꯜꯂꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯁꯨꯕ ꯌꯥꯕ ꯉꯥꯛꯇꯅꯦ ꯖꯦꯔꯣꯅꯤꯅ ꯑꯗꯨꯒ ꯊꯥꯏꯅꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯕ ꯌꯥꯗꯕ ꯐꯅꯦꯛꯅꯤꯅ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯔꯒ ꯇꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯐꯅꯦꯛꯇꯣ ꯃꯣꯠꯂꯀꯥꯟꯗ ꯃꯊꯪ ꯒꯥꯟ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯁꯣꯝꯗ ꯃꯈꯥ ꯊꯪꯉꯒ ꯑꯃꯨꯛ ꯁꯦꯠꯅꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯩ ꯁꯤꯁꯦ ꯇꯥꯏꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝ ꯆꯟꯅꯕ ꯌꯥꯅ ꯀꯥꯕꯛ ꯑꯗꯨꯝ ꯇꯥꯏꯕ ꯍꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯕꯁꯦ ꯃꯄꯥꯟ ꯃꯉꯧ ꯐꯖꯗꯕꯁꯦ ꯁꯤꯁꯨ ꯐꯅꯦꯛꯇꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯗꯕꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯁꯤꯕꯨ ꯎꯖꯥꯠꯂ ꯈꯪꯗꯦ ꯌꯦꯡꯉꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯒꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯄꯤꯟꯁꯤꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂ ꯊꯝꯃꯒꯦ ꯍꯥꯏꯗꯤ ꯐꯅꯦꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯦꯡꯗꯅꯕ ꯑꯩꯅ ꯇꯥꯏꯕꯗ ꯅꯨꯡꯉꯥꯏꯅꯅꯕ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯁꯦꯝꯖꯤꯜꯂꯦ ꯑꯗꯨꯒ ꯉꯁꯤꯁꯤꯗꯤ ꯑꯩꯁꯦ ꯑꯉꯧꯕꯁꯤꯅ ꯑꯣꯏꯅ ꯇꯥꯏꯔꯒꯦ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯂꯥꯏꯠ ꯕ꯭ꯂꯨꯁꯤꯅ ꯇꯥꯏꯕ ꯑꯣꯏꯔꯒꯗꯤ ꯆꯕꯥꯛꯅꯅ ꯂꯩꯈ꯭ꯔꯅꯤꯗꯅ ꯊꯪꯅꯕ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯆꯕꯥꯛ ꯄꯥꯛꯑꯒ ꯂꯩꯈ꯭ꯔꯅꯤꯕ ꯑꯗꯨꯅ ꯁꯤ ꯑꯉꯧꯕ ꯆꯦꯜꯂꯝꯕꯅꯤꯅ ꯑꯉꯧꯕꯅ ꯑꯣꯏꯅ ꯇꯥꯏꯔꯒꯦ ꯑꯗꯣ ꯂꯪꯁꯦ ꯃꯔꯤ ꯑꯣꯏꯅ ꯐꯥꯏꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯂꯪ ꯃꯁꯔꯥꯏ ꯑꯀꯨꯞꯄꯗꯣ ꯑꯗꯨꯒꯤꯗꯨꯅ ꯀꯨꯔꯨꯒ ꯇꯥꯔꯒ ꯊꯥꯡꯖꯤꯡ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯨꯠꯁꯤꯅ ꯑꯗꯨꯝ ꯏꯁꯝ ꯁꯝꯃꯦ ꯔꯥꯅꯤ ꯐꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯌꯦ ꯅꯥꯏꯕ ꯑꯣꯏꯒꯦꯔꯥ ꯁꯨꯠꯅ ꯂꯣꯏ ꯇꯥꯏꯅꯔꯦ ꯑꯍꯥꯟꯕ ꯇꯥꯏꯕꯁꯤꯗꯗꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯍꯦꯛꯇ ꯐꯣꯠꯆꯜꯂꯅꯤ ꯑꯗꯨꯒ ꯁꯨꯠꯅꯤꯅꯅꯦ ꯁꯤ ꯊꯥꯡꯖꯤꯡ ꯇꯥꯁꯟꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯈꯣꯛꯁꯦ ꯑꯩ ꯈꯨꯠꯁꯦ ꯂꯩꯕꯥꯛ ꯆꯨꯔꯨꯕꯒꯤꯅꯤ ꯒꯝꯂꯥꯒꯨꯝꯕ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯇꯧꯔꯤ ꯑꯗꯨ ꯂꯣꯏ ꯀꯥꯏꯔꯦ ꯂꯩꯕꯥꯛ ꯁꯤꯒꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯥꯁꯟꯕꯤꯕ ꯁꯨꯃꯥꯏꯅ ꯎꯔꯨ ꯎꯉꯒ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯁꯟꯕ ꯌꯥꯝ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯠꯅꯤꯅ ꯉꯁꯥꯏꯒꯤ ꯆꯥꯊꯣꯛꯑꯒ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯁꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯅꯦꯛ ꯇꯥꯏꯕ ꯃꯇꯝꯁꯤꯗ ꯑꯕꯨꯡꯉꯣ ꯁꯤꯁꯦ ꯎꯕ꯭ꯔꯥ ꯅꯠꯇꯦ ꯌꯦꯡꯉꯣꯕ ꯁꯤꯁꯦ ꯑꯩꯅ ꯇꯧꯔꯤ ꯁꯤ ꯎꯕ꯭ꯔꯥ ꯑꯗ ꯌꯦꯡꯉꯣ ꯁꯤ ꯃꯄꯥꯁꯦ ꯎꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯄꯥꯟ ꯑꯅꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯈꯤꯇꯪ ꯂꯧꯔꯒ ꯆꯤꯡꯈꯠꯄꯤꯕ ꯁꯨꯃꯥꯏꯅ ꯅꯥꯀꯟꯁꯤꯃ ꯑꯃꯨꯛ ꯐꯣꯠꯂꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯂꯪꯁꯦ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯧꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯪꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯝ ꯐꯣꯠꯂꯒ ꯕꯣꯔꯣ ꯕꯣꯔꯣ ꯀꯣꯝꯃꯛꯄꯅꯦꯕ ꯀꯣꯝꯃꯛꯏ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕꯤꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯍꯥꯟꯕ ꯍꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯇꯧꯗ꯭ꯔꯤꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯂꯧꯔꯅꯤ ꯑꯗꯨꯒ ꯂꯪ ꯈꯨꯂꯧꯁꯦ ꯁꯣꯝꯗꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯛꯄ ꯇꯥꯛꯄꯅꯤꯅ ꯑꯩꯁꯨ ꯊꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯅꯦꯛ ꯇꯥꯏꯕꯁꯦ ꯂꯣꯏ ꯍꯩꯖꯤꯟꯕ ꯀꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛꯇ ꯁꯦꯠꯅꯤꯡꯕ ꯃꯇꯝꯗ ꯁꯦꯠꯄ ꯌꯥꯕ ꯏꯁꯥꯅꯕꯨ ꯍꯩꯔꯗꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯕ ꯑꯔꯥꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨꯁꯨ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯧꯕꯤꯕ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯧꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯧꯕ ꯆꯥꯡꯁꯦ ꯑꯩꯁꯨ ꯄꯨꯕꯗꯤ ꯑꯗꯨꯝ ꯉꯝꯗꯦ ꯑꯗꯨꯏꯁꯨ ꯌꯥꯔꯤꯈꯣꯏꯗꯤ ꯆꯥꯡ ꯑꯃ ꯂꯧꯅꯅꯕꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯊꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯤꯡꯈꯠꯄꯤꯔꯅꯤ ꯆꯤꯡꯈꯠꯄꯁꯤꯁꯨ ꯂꯪꯁꯦ ꯌꯥꯝ ꯄꯨꯟꯒꯟꯕꯅꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯨꯕꯤꯒꯨꯝꯕꯅ ꯅꯝꯃꯒ ꯆꯤꯡꯈꯠꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯂꯧꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯂꯧꯕꯤꯔꯅꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩꯅ ꯇ꯭ꯔꯥꯏꯄꯣꯗ ꯊꯝꯃ ꯅꯝꯕꯅꯤꯅ ꯃꯄꯥ ꯀꯗꯥꯏꯗ ꯀꯔꯤ ꯇꯥꯔꯤꯒꯦꯗꯣ ꯈꯪꯗꯗꯣꯏꯅꯤ ꯀꯩꯅꯣ ꯇꯧꯕ ꯉꯁꯤꯗꯤ ꯗꯤꯄꯥꯗꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯑꯕꯨꯡꯉꯣꯁꯨ ꯊꯕꯛ ꯆꯠꯅꯤꯅ ꯇꯧꯔꯤ ꯀꯅꯥ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯄꯥꯁꯦ ꯇꯥꯔꯝꯒꯗꯣꯏꯔꯥ ꯈꯪꯗꯕ ꯃꯇꯦꯛ ꯈꯛꯇꯪ ꯈꯣꯠꯂꯛꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯦ ꯂꯪꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛꯇ ꯄꯨꯟꯁꯜꯂꯛꯑꯦ ꯉꯁꯥꯏ ꯀꯨꯔꯨ ꯇꯥꯁꯟꯕꯅꯤꯅꯕ ꯐꯅꯦꯛꯁꯦ ꯍꯌꯦꯡ ꯁꯦꯠꯄ ꯅꯪꯅꯕ ꯇꯥꯏꯗꯣꯏꯅꯦ ꯑꯩꯁꯦ ꯊꯕꯛꯁꯨ ꯈꯔ ꯆꯠꯊꯣꯛꯄ ꯑꯗꯒꯤ ꯇꯣꯇꯤ ꯇꯥꯏꯕ ꯍꯟꯗꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯤ ꯇꯣꯇꯤꯁꯦ ꯂꯩꯕꯅꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯇꯣꯇꯤ ꯏꯁꯤꯡ ꯂꯩꯔꯛꯏꯁꯦ ꯍꯥꯟꯅꯗꯤ ꯇꯣꯇꯤ ꯇꯥꯔꯝꯕꯅꯦ ꯑꯗꯣ ꯏꯁꯤꯡ ꯂꯩꯔ ꯁꯤꯖꯤꯟꯅꯩꯗꯣ ꯍꯟꯗꯛꯇꯤ ꯇꯣꯇꯤ ꯇꯥꯔꯦ ꯇꯣꯇꯤ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡꯅ ꯉꯥꯎꯗꯅ ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯇꯣꯇꯤ ꯇꯥꯔꯛꯑꯅꯤ ꯄꯨꯡ 2 ꯇꯥꯔꯗꯤ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯇꯣꯇꯤ ꯌꯥꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯍꯤꯡꯒꯣꯜꯗ ꯑꯃꯨꯛ ꯆꯥꯏꯅꯤꯡꯉꯤ ꯂꯩꯗ ꯑꯃꯨꯛ ꯆꯥꯏꯅꯤꯡꯉꯤ ꯀꯩꯅꯣꯝ ꯆꯦꯠꯇ ꯇꯧꯅꯤꯡꯉꯤꯗꯅ ꯏꯁꯤꯡꯗꯣ ꯐ꯭ꯔꯤꯗ ꯂꯩꯗꯣ ꯏꯁꯤꯡ ꯌꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯅꯍꯥꯟꯁꯨ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯇꯥꯕ ꯈꯔ ꯌꯥꯔꯒ ꯃꯨꯠꯊꯠꯂ ꯊꯝꯃꯦ ꯉꯁꯤꯗꯤ ꯑꯕꯦꯅ ꯑꯩꯅ ꯁꯥꯟꯅꯖꯔꯅꯤ ꯏꯔꯣꯏꯗꯅ ꯁꯤꯁꯦ ꯑꯩꯅ ꯉꯝꯃꯤꯉꯩꯁꯤꯗ ꯑꯩꯅ ꯍꯩꯖꯔꯝꯕ ꯈꯔꯁꯦ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯍꯦꯛꯇ ꯁꯪꯗꯕ
ꯑꯉꯥꯡꯁꯤꯡꯅ ꯀꯣꯆꯤ ꯂꯣꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯇꯥ ꯂꯣꯟꯕꯒꯨꯝꯕꯒꯁꯦ SUPW ꯑꯉꯥꯡꯒꯤ ꯁꯨꯝ ꯀ꯭ꯂꯥꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯔꯦꯗꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯍꯩꯖꯟꯕ ꯗꯔꯀꯥꯔꯅꯦꯕ ꯑꯗꯨꯁꯨ ꯈꯔ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯒꯠꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇꯅꯦ ꯐꯔꯛ ꯇꯥꯔꯦꯕ ꯑꯉꯧꯕꯅ ꯇꯥꯏꯕꯁꯤꯅ ꯐꯖꯗ꯭ꯔꯅꯦ ꯁꯤ ꯅꯥꯆꯟ ꯃꯈꯣꯡ ꯆꯠꯂꯤꯁꯤꯅꯦ ꯁꯣꯝꯗ ꯑꯃꯨꯛ ꯊꯤꯟꯕꯁꯦ ꯎꯡꯒ꯭ꯔꯤꯁꯦ ꯃꯥꯟꯅꯔꯛꯇꯦ ꯑꯗꯨꯁꯨ ꯃꯇꯥꯏ ꯂꯩꯒꯗꯕꯅꯤꯅ ꯀꯣꯟꯒꯤ ꯐꯅꯦꯛꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯈꯨꯠꯅ ꯇꯥꯏꯕꯁꯦ ꯁꯤꯅ ꯑꯣꯏꯅ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯀꯣꯟꯗ ꯇꯥꯏꯁꯜꯂꯗꯤ ꯁꯤꯒꯤꯁꯦ ꯁꯤ ꯁꯔꯨꯛꯁꯤꯃ ꯁ꯭ꯋꯥꯏ ꯁꯔꯨꯛ ꯇꯥꯏꯁꯜꯂꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯗꯅ ꯐꯖꯗꯦꯗꯅ ꯑꯗꯨꯅ ꯈꯨꯠꯅ ꯑꯗꯨꯝ ꯇꯥꯏꯔꯦ ꯃꯣꯏꯒꯤꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯥꯏꯕꯤꯕ ꯑꯩꯁꯨ ꯊꯕꯛꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯕꯨ ꯊꯕꯛ ꯆꯠꯊꯣꯛꯔꯅꯤ ꯍꯜꯂꯛꯑꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯉꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯀꯩꯝ ꯁꯨꯗꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯐꯅꯦꯛꯁꯦ ꯇꯥꯏꯕ ꯃꯇꯝꯗꯅꯦ ꯈꯣꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯣꯡ ꯇꯤꯡꯊꯣꯛꯑꯒ ꯐꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯤꯒꯤ ꯀꯥꯔꯛꯁꯦ ꯁꯤꯗ ꯁꯛ ꯎꯕ꯭ꯔꯥ ꯈꯣꯡꯕꯤꯒꯤ ꯀꯥꯔꯛꯁꯤꯗ ꯐꯤꯁꯦ ꯁꯨꯃꯥꯏꯅ ꯆꯞꯁꯜꯂ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯈꯣꯠꯇꯣꯏꯅꯦ ꯑꯩꯁꯦ ꯐꯅꯌꯥꯝꯗꯤ ꯇꯥꯏꯔꯦ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯥꯏꯕ ꯃꯇꯝꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯨꯗꯣꯝꯁꯤꯅ ꯀꯥꯊꯣꯛꯄꯤꯕ ꯑꯗꯨꯒ ꯁꯣꯝꯒꯤꯗ ꯑꯩꯈꯣꯏꯅ ꯐꯅꯦꯛꯁꯦ ꯇꯥꯏꯕ ꯃꯇꯝꯗ ꯁꯣꯝꯒꯤ ꯊꯤꯟꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯕ ꯁꯤ ꯃꯄꯥꯁꯤꯗ ꯊꯤꯟꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯁꯤꯒꯤ ꯃꯄꯥꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯣꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯥꯆꯟ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯖꯤꯛ ꯖꯥꯛ ꯑꯣꯏꯅ ꯆꯠꯈꯤꯅꯕ ꯀꯩꯅꯣꯅꯦ ꯃꯃꯤ ꯇꯥꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯐ꯭ꯂꯥꯛꯁ ꯀꯥꯞꯁꯜꯂꯣ ꯐ꯭ꯂꯥꯛꯁ ꯀꯥꯞꯁꯜꯂꯣ ꯑꯩꯈꯣꯏ ꯖꯤꯛ ꯖꯥꯛꯇꯣ ꯑꯗꯨ ꯂꯩꯍꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯖꯤꯛ ꯖꯥꯛ ꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯁꯤꯗꯒꯤ ꯁꯤꯒꯤ ꯃꯄꯥꯅꯤꯀꯣ ꯁꯣꯝꯒꯤ ꯊꯤꯜꯂꯤꯕ ꯃꯄꯥꯁꯤꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯄꯤꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯊꯤꯜꯂꯤꯕꯁꯦ ꯁꯤꯒꯤ ꯃꯄꯥꯁꯤꯗꯒꯤ ꯑꯃꯨꯛ ꯁꯣꯝꯒꯤ ꯃꯥꯟꯅꯍꯟꯕ ꯅꯠꯇꯕ ꯈꯤꯇꯪ ꯍꯥꯏꯒꯠꯄꯤꯔꯒ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯅꯤ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯐꯅꯦꯛ ꯇꯥꯏꯕꯁꯦ ꯁꯤꯅ खितंग ताइब खुताइदो फी फोटबो मानदबगी वाने अदुम फनेक से चुमनगी फनेक तसु दुम ताइबा मुका फनेक तसु इदि दुम सुमाना लोइनबक ताइरगा ओइना अंगांजिंगे सेले रानी फी ताइबा अदगी मेंग नाइबा ताइबा आइना लोइनबक कोइ से नाउजिंग इमानबीगी ai सिगिजिना सेंदालंबी ओइना तौबदि नते को ओइना तौजरिजिंगे लेमना ngaktani पुनगे हेक्ता तौइने कोइ उरु लेसन बिबनिना बा ꯑꯗꯨꯒ ꯐꯅꯦꯛꯁꯦ ꯇꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯐꯖꯗꯕ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯎꯕ ꯃꯄꯥꯁꯦ ꯐꯖꯗꯕꯅꯤ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯃꯄꯥꯟ ꯐꯤꯕꯥꯟ ꯐꯖꯔꯤꯕ ꯐꯖꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯏꯕ ꯐꯅꯦꯛꯁꯤꯗꯤꯕ ꯃꯊꯛ ꯃꯈꯥ ꯑꯗꯨꯝ ꯏꯌꯥ ꯌꯥꯕꯅꯤꯀꯣ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯊꯛ ꯃꯈꯥ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤꯗꯤ ꯁꯣꯝꯅ ꯃꯊꯪꯒ ꯑꯅꯤ ꯑꯩꯁꯦ ꯁꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯁꯤꯗꯗꯤ ꯇꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯁꯤ ꯋꯥꯔꯦꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯗ ꯇꯥꯏꯕ ꯐꯅꯦꯛꯁꯤꯅ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯑꯇꯥꯏꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯇꯥꯏꯔꯒ ꯑꯗꯨꯝ ꯁꯦꯠꯅꯩꯗꯅ ꯀꯣꯟꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯈ꯭ꯋꯥꯡꯒꯤ ꯈꯨꯠꯇ ꯇꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯇꯥꯏꯕ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯁꯜꯂꯛꯄꯗꯅꯦ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯃꯇꯦꯛ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯇꯧꯔꯒ ꯃꯌꯥꯏꯗ ꯂꯣꯏꯁꯟꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯒꯗꯕꯅꯦꯅ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯣ ꯐꯅꯦꯛ ꯇꯥꯏꯕꯁꯦ ꯉꯁꯤ ꯂꯣꯏꯅꯅꯕ ꯇꯥꯏꯗꯣꯏꯅꯦ ꯅꯥꯆꯟ ꯃꯈꯣꯡ ꯆꯠꯄ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯒꯁꯦ ꯐꯅꯦꯛꯁꯦ ꯈꯤꯇꯪ ꯆꯥꯊꯣꯛꯑꯒ ꯐꯖꯗꯕꯅꯤꯅ ꯀꯩꯅꯣ ꯃꯄꯥꯁꯤꯗ ꯐꯖꯕ ꯈꯔ ꯋꯥꯠꯂꯦꯕ ꯖꯤꯛ ꯖꯥꯛ ꯅꯥꯆꯟ ꯃꯈꯣꯡ ꯑꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯥꯍꯟꯒꯗꯕꯅꯤ ꯐꯖꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯇꯪꯈꯥꯏꯗꯤ ꯇꯟꯖꯜꯂꯛꯑꯦ ꯇꯪꯈꯥꯏ ꯍꯦꯟꯖꯜꯂꯛꯑꯦ ꯈꯣꯡꯕꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯁꯤꯟꯗꯅ ꯐꯥꯖꯟꯗꯣꯏꯅꯤꯀꯣ ꯈꯣꯡꯕꯤꯁꯤ ꯆꯞꯁꯟꯗꯣꯏꯅꯤ ꯑꯗꯨꯒ ꯄꯤꯟꯁꯤꯃꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯀꯩꯒꯤꯅꯣꯗ ꯄꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯅꯦꯛꯁꯦ ꯑꯗꯨꯝ ꯅꯥꯀꯟ ꯑꯗꯨꯝ ꯆꯦꯟꯕꯅꯦꯕ ꯄꯤꯟꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯄꯤꯟ ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯂꯪꯁꯦ ꯁꯤ ꯃꯄꯥꯁꯤꯗ ꯂꯣꯏꯈ꯭ꯔꯦ ꯂꯪꯁꯦ ꯁꯤꯗ ꯂꯣꯏꯈ꯭ꯔꯦ ꯑꯁ ꯌꯥꯗ꯭ꯔꯗꯤ ꯌꯦꯡꯒꯦ ꯇꯥꯕ ꯏꯁꯤꯡ ꯈꯤꯇꯪ ꯄꯥꯝꯃꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯦ ꯂꯪꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯪꯁꯦ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯗꯤ ꯀꯤꯁꯤ ꯌꯥꯎꯗꯅ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯩ ꯂꯪ ꯃꯔꯤꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯀꯨꯔꯨ ꯇꯥꯗꯣꯏꯅꯤ ꯂꯪꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯎꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯒ ꯍꯦꯛꯇ ꯇꯧꯅꯕꯗ ꯃꯌꯥꯝꯅ ꯑꯗꯨꯏꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯐꯅꯦꯛꯁꯦ ꯑꯁꯦꯡ ꯑꯃꯥꯡꯒꯤ ꯁꯦꯠꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯤꯅ ꯇꯤꯟꯅ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯌꯥꯎꯔꯁꯨ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗ ꯀꯅꯥ ꯈꯪꯅꯤ ꯂꯪꯁꯤꯗ ꯑꯃꯨꯛ ꯇꯤꯟ ꯀꯥꯡ ꯃꯍꯤꯛꯇꯣ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯗꯕ ꯃꯍꯤꯛꯇꯣ ꯌꯥꯎꯔꯝꯃꯗꯤ ꯑꯩꯈꯣꯏ ꯌꯥꯗꯦ ꯆꯪꯈꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯀꯨꯔꯨꯁꯦ ꯇꯥꯁꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯥꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯈꯣꯠꯄꯗ ꯑꯍꯥꯟꯕꯗꯕꯨꯗꯤ ꯃꯇꯦꯛꯁꯦ ꯈꯤꯇꯪꯗꯤ ꯄꯧꯈꯠꯂꯒ ꯂꯩꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯤꯁꯤ ꯂꯩꯔꯒ ꯀꯩ ꯍꯥꯏꯅꯤ ꯀꯤꯁꯤꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯅꯥꯟꯊꯣꯔꯛꯑꯗꯤ ꯁꯨꯃꯥꯏꯅ ꯀꯨꯔꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯐꯣꯠꯂꯒ ꯂꯩꯈ꯭ꯔꯅꯤ ꯌꯦꯡꯉꯨꯀꯣ ꯑꯩꯗꯤ ꯎꯗꯦ ꯁꯤꯒꯤ ꯂꯪ ꯐꯣꯔ ꯂꯥꯎꯁꯦ ꯍꯣꯔꯦꯟ ꯁꯤ ꯐꯣꯠꯆꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯟꯒꯦ ꯇꯥꯁꯜꯂꯛꯀꯦ 이 ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯃꯥꯏꯀꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯂꯪ ꯆꯤꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪꯗꯤ ꯁꯤꯒ ꯃꯥꯟꯅꯗꯅ ꯄꯧꯈꯠꯂꯒ ꯂꯩꯕꯅꯦꯕ ꯑꯃꯅꯤꯁꯦ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯤꯁꯤ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤ ꯇꯧꯕꯁꯤꯅ ꯂꯪꯁꯦ ꯑꯗꯨꯝ ꯈꯣꯠꯆꯟꯈ꯭ꯔꯕꯅꯤꯅ ꯅꯥꯟꯊꯣꯛꯄ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯀꯤꯁꯤꯁꯨ ꯎꯔꯔꯣꯏ ꯐꯅꯦꯛꯁꯦ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯊꯣꯛꯂꯒ ꯁꯦꯠꯂꯒꯁꯨ ꯍꯥꯏꯗꯤ ꯀꯤꯁꯤꯗꯣ ꯂꯩꯔꯒ ꯑꯗꯨꯒ ꯁꯤꯁꯦ ꯂꯪ ꯃꯔꯤꯅꯦ ꯐꯥꯏꯔꯤꯁꯦ ꯃꯔꯤ ꯐꯥꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯐꯣꯔ ꯂꯩꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯇꯨꯝꯁꯤꯗ ꯎꯪꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯕꯤꯕ ꯑꯗꯨꯒ ꯂꯩꯔꯒ ꯁꯤꯗ ꯀꯨꯔꯨ ꯇꯥꯔꯛꯏꯗꯅ ꯁꯨꯃꯥꯏꯅ
ꯃꯇꯣꯟꯁꯤ ꯌꯧꯅꯅꯕ ꯑꯩ ꯃꯊꯛꯇꯒꯤ ꯂꯩꯔꯛꯀꯦ ꯅꯪꯅ ꯑꯗꯨꯝ ꯂꯩꯕꯤꯕ ꯁꯤꯒꯤ ꯂꯩꯔꯛꯏꯕ ꯂꯪꯁꯤꯗ ꯇꯥꯟꯅꯔꯅ ꯑꯃꯨꯛ ꯃꯈꯥꯗ ꯑꯩꯅ ꯂꯩꯁꯜꯂꯒꯗꯤ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯒ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯠꯄꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯇꯥꯛꯏꯁꯦ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯇꯥꯏꯕꯗꯨꯗꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯊꯤꯜꯂꯅꯤ ꯑꯗꯨꯒ ꯊꯤꯜꯂꯤꯕ ꯑꯅꯤꯗꯣ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯏꯟꯗ ꯊꯤꯟꯕ ꯅꯠꯇꯕ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯁꯣꯝꯗ ꯁꯤ ꯃꯄꯥꯁꯤꯗ ꯊꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯊꯤꯟꯕꯤꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯊꯤꯟꯕꯤꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ खितंग सिगी मपासिदगी सोमदा थिनबा मपासिदगी सुमाइना खितंग चटखलगा थिनबीबा अदुगा लंगजे साने पुंजलकपने खुबीदुना सुमाइ फारगा ओइना चिंखपियो आइसे फनेकसे ताइबा लोइरक्तौरे अदुगा मसागी कइनोदो मयादि खितंग पखटखिबा मपादो सिदा लेरिदो अदुम सि केसुमता खंगदबरे सिनेन चौखटलि हाइदो हाइदि लंग अमगा मगगी जॉइनिंग दो सिने दो सुमाइ तौगा ताइबा से लोइसलए अदुगा सिगिसे तौहैदबगी आई सिबाव ताइरे अदुगा मतोन खितंग ने खाइसे सिगी मते खितंग से खाइ अदुगा अखोइना असोमदगी मुक ताइरकपा मतमसे हाइदि सुमाइना तौरगा सोमदगी आइना सिगी डाइरेक्शन सिदा लाइनिदना हाइदि सिगी मायु कइनो सिदा लाइनेबा मायोन सिदा लाइनेबा सुमाइना अदुगा आइना मुक सोमदगी सुमाइना ताइ तारगदी अखोइगी मयेक्से सिदा अखोइगी कइ हाइनि लाइन अमतदा लेतबदो तोंगान तोंगान ताबा ओयेबा अदुना अखोइना सिमाइना सिगी ताइरा इबा मायोन सिदा नतबा सुमाइना मथंगान ओंथोकपिरगा फनेकसे असि मथक मखा चप मानबनिको कइ हाइनि मखाना फजै मथकना फजदेबा लेतबनेबा सिगिसे चप मानबनेबा अदा सुमाइना ओंथोखरगा ओंथोगा ताइ तारगदी आइना सिगी चटलिबसे सिगी नाचन मखोंग चटलिसे सुमाइना दुम चप मानना चटकिदोइनेबा अदुगा सोमदा ताइरगना हाना आइना तारइबा मायोनदुदा ताइरगना सोमदगी सुमाइना लाअनी अदुगा सिदगी चपदसु दुम सुमाइना भी सोमना कदा चटकिदोइनेम नाचन मखोंगसे अदुना मानदबने सोमना कदगी ओइना ताइरगदी सिगी लाइन चप मानना चटकिदोइनेबा माइ तौरगा ओइना मथंगान ओंथोगा ओइना ताइबियो मयाम ताइरगदी ए सि मतिकसे ताइरगे याम सांगना खागजु कानादे लंगजु सांगना लेगिना आइना मते खितंगसे तैना तौजाबने लंगजे तुमसे सुम नंगमगना चले लंगदी पकड़ तादसना नंगि सन बति सुम लेबदी इ लंगजे का तासले दनसि खुबीसिना सुमाइना ओइना फारा सिंबियो को लंगजे द पुलप चंजगना दुकुन मनेबा अना कुरु तासनबजे लंग तासनबजे खुंगगा लेबा थबगासिदी तौरा हैरकदबने तौददी केमता हैरोय अखोइसु आइदी खुपाइरगा कया तमदे थबक तौबसे मिगोंदगी मीना तौबसे येंगे थाइनगी अहल लमनजिंगदी दुम लोइनबा ताइना हौजिती अमन अमगी थबकु तौदो आंगांजिंजे लाइक तमिनेना तमिजिदा संगदना अखोइदी ख्वांगी फनेकसे अदुम हापेबा अमगी हौरजु अहल लमनजिंगना हौबजे फने हापिउ फने हापोना मतमदुदी पैसा मंगा पैसा तारा पी अस पैसा तारा पीबजे यामे को अनि लेबा कोना पैसा तारासिना पैसा मंगा सिना यामदे नौकरको पैसा तारा पीगे गाइना फनेक मपोंदम हापिने हंगलंदा चलिनिको फने हापाइजे आइदि लोनबा अदगी फिरोन फोटपा अदगी फी सेगाइबगी मारी साबगसे सिजे याम इसाना याम तौनिंगबा दोयबा अखोइगी फी अहनबदा खितंग हुटखिबा अदगी चुरुबेरीगुमा थकनबा कांगुजु हुटखिबदो अदुजु फजना मारीजे सारगा फोटपदो अदुमाइना दुम फोले अइना जुन दुम फजना मवंगदा फी फोटपजे कमाइ तौरा कई फजदगेना डिजाइन जे येंगिनि लोन लोगजे याम पामजाइबा इना इसाना ꯑꯩꯗꯤ ꯉꯁꯤꯁꯦ ꯂꯣꯏ ꯉꯝꯃꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯦ ꯏꯁꯥꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯈꯣꯡ ꯈꯨꯠ ꯁꯤꯡꯂꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯤꯒꯤ ꯈꯣꯡ ꯑꯅꯤꯒꯤ ꯆꯞꯄꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯎꯆꯦꯛꯈꯣꯡ ꯍꯧꯕꯅ ꯌꯥꯝ ꯅꯥꯔꯒ ꯁꯨꯖꯟꯈꯤꯕ ꯆꯞꯁꯟꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯇꯧꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯀꯣ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯩꯗꯤ ꯎꯆꯦꯛꯈꯣꯡ ꯍꯧꯕꯗꯣ ꯑꯁ ꯑꯗꯨꯝ ꯅꯥꯒ꯭ꯔꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯈꯣꯡꯌꯥꯏꯁꯦ ꯎꯆꯦꯛꯈꯣꯡ ꯍꯧꯕꯗꯣ ꯍꯧꯈꯤꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯨꯔꯤꯅꯦ ꯑꯁ ꯑꯍꯤꯡꯗꯒ ꯇꯧꯔꯛꯄꯒꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯕꯦꯝꯃ ꯍꯣꯏꯒꯁꯦ ꯍꯧꯗꯣꯛꯑꯒ ꯑꯩꯅ ꯈꯣꯡꯁꯦ ꯃꯦꯠꯂꯛꯎ ꯀꯥꯏꯅ ꯈꯣꯡꯌꯥꯒꯤ ꯃꯔꯤ ꯂꯩꯌꯦ ꯀꯝꯂꯥꯛꯁꯤꯗꯒ ꯃꯔꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏꯁꯦ ꯃꯔꯤ ꯃꯇꯥꯡ ꯁꯨꯕꯒꯁꯦ ꯑꯩꯅ ꯂꯣꯏ ꯇꯥꯛꯄꯤꯔꯝꯅꯦ ꯑꯗꯨꯃꯥꯏꯅ ꯃꯦꯠꯂꯨ ꯑꯗꯨꯒ ꯁꯤꯗ ꯅꯨꯡꯉꯥꯏꯔꯦꯅ ꯇꯧꯔꯒ ꯇꯧꯔꯤꯅꯦ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯌꯥꯝꯅꯗꯤ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯗꯕꯀꯣ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯤꯅꯒ ꯀꯩꯀꯩ ꯍꯥꯏꯔꯛꯄꯁꯦ ꯀꯃꯦꯟꯒ ꯄꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯣꯛ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦꯕ ꯃꯣꯏꯅꯗꯤ ꯏꯆꯝ ꯆꯝꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯒ ꯍꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯌꯦꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯦ ꯑꯁ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯆꯥꯅꯕ ꯑꯣꯏꯔꯦꯀꯣ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦ ꯑꯃꯨꯛꯁꯨ ꯇꯜꯂꯛꯄꯅꯤ ꯃꯥꯏ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯄꯁꯦ ꯑꯩꯁꯦ ꯑꯁ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯎꯕꯁꯦ ꯃꯌꯥꯝ ꯑꯃꯇ ꯎꯠꯊꯣꯛꯄꯤꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯁꯤꯒꯤ ꯍꯨꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯛꯏ ꯌꯨꯕꯤ ꯍꯦꯛꯏꯔꯥ ꯇꯥꯔꯛꯏꯔꯥ ꯇꯧꯔꯦ ꯇꯥꯏꯒꯔ ꯈꯣꯡꯕꯁꯤꯗ ꯋꯥꯒ ꯉꯥꯡꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗꯦ
ꯂꯥꯡꯉꯦ ꯉꯁꯤꯁꯦ ꯇꯥꯏꯒꯔꯅ ꯃꯔꯣꯟ ꯈꯣꯡꯕꯅꯦ ꯃꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯕꯤ ꯍꯦꯛꯄꯒꯤ ꯅꯣꯔꯦꯟꯒꯤꯗ ꯃꯌꯥꯡ ꯈꯔ ꯂꯩꯔꯤꯌꯦ ꯃꯣꯏ ꯁꯤꯗ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯑꯗꯨꯅꯗꯤ ꯇꯥꯏꯒꯔ ꯈꯣꯡꯉꯤꯁꯦ ꯈꯣꯡꯗ ꯈꯣꯡꯉꯤ ꯃꯌꯥꯡ ꯎ ꯌꯥꯗꯦ ꯁꯤꯒꯤ ꯍꯨꯏꯁꯤꯅ ꯃꯄꯥꯟꯗꯒ ꯅꯠꯇꯦ ꯃꯥꯡ ꯈꯣꯡꯉꯤꯁꯦ ꯏꯃꯨꯡ ꯆꯪꯉꯒꯅꯤ ꯈꯣꯡꯉꯤꯁꯦ ꯑꯕꯦꯅ ꯃꯊꯛꯇ ꯂꯩꯔꯦ ꯏꯃꯥ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯃꯈꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯎꯒꯤ ꯗꯣꯂꯥꯅꯦꯕ ꯀꯅꯥꯝ ꯂꯩꯇꯦ ꯍꯨꯏꯒ ꯑꯩꯈꯣꯏ ꯍꯨꯝ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯇꯧ ꯂꯩ ꯃꯄꯥꯟꯗ ꯀꯅꯥ ꯂꯥꯛꯀꯦꯒ ꯑꯝꯇ ꯈꯪꯗꯦ ꯍꯌꯦꯡ ꯁꯦꯠꯇꯣꯏꯅꯤꯅ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯄꯤꯕꯤꯈꯤꯒꯦ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯁꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯝꯇ ꯂꯥꯡꯒꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯣꯏ ꯉꯥꯡ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯣꯏꯔꯦ ꯑꯅꯤꯁꯦ ꯀꯤꯁꯤ ꯁꯥꯟꯅꯔꯅꯤ ꯑꯩꯅ ꯃꯇꯥꯏꯗ ꯑꯣꯏꯅ ꯀꯤꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯃꯇꯥꯏꯗ ꯑꯣꯏꯅ ꯈꯤꯇꯪ ꯈꯥꯛꯑꯒ ꯇꯧꯔꯕꯅꯦꯕ ꯑꯗꯨꯅ ꯃꯌꯦꯛꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯅꯆꯟꯗ ꯈꯣꯡꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯗꯤ ꯁꯤꯅ ꯁꯦꯝ ꯗꯥꯏꯔꯦꯛꯁꯟ ꯑꯣꯏꯔꯦꯗꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯆꯨꯝꯅ ꯂꯥꯛꯑꯒ ꯎꯜꯇꯥ ꯐꯅꯦꯛꯇꯣ ꯃꯊꯪ ꯑꯣꯟꯊꯣꯛꯑꯒ ꯇꯧꯕ ꯑꯗꯣ ꯂꯥꯁꯀꯤꯁꯤꯗꯤ ꯀꯤꯁꯤ ꯑꯃꯗꯤ ꯌꯥꯎꯗ ꯌꯥꯗꯦ ꯑꯩꯁꯦ ꯌꯦꯇꯨꯝꯁꯦ ꯑꯅꯤ ꯂꯦꯡꯉꯒ ꯇꯧꯔꯤꯅꯦ ꯈꯔ ꯀꯩꯅꯣ ꯍꯥꯟꯅ ꯂꯦꯡꯊꯣꯛꯑ ꯊꯝꯕ ꯀꯤꯁꯤ ꯑꯃꯗꯤ ꯌꯥꯎꯗ ꯌꯥꯗꯦ ꯑꯗꯨꯅ ꯂꯥꯁꯇ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯀꯤꯁꯜꯂꯛꯑꯦ ꯀꯛꯊꯠꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯁꯤ ꯈꯥꯎ ꯇꯥꯏꯔꯒ ꯁꯦꯠꯅꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯆꯥꯟꯅꯅꯕꯅꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯊꯕꯛ ꯇꯧꯕꯁꯤꯗ ꯋꯥ ꯃꯟꯊꯪ ꯁꯥꯟꯅ ꯂꯩꯅꯤ ꯃꯆꯤꯟꯁꯨ ꯊꯤꯔꯛꯇꯣꯏꯅꯤ ꯃꯆꯤꯟ ꯊꯤꯕ ꯇꯥꯕ ꯌꯥꯝ ꯈꯥꯎ ꯇꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦꯗ ꯌꯦꯇꯨꯝꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯊꯤꯗꯔꯅꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯈꯔ ꯂꯧꯔꯒ ꯇꯥꯏꯕ ꯋꯥꯅꯤ ꯈꯥꯎ ꯇꯥꯏꯕꯁꯦ ꯌꯥꯝ ꯀꯨꯡꯅ ꯇꯥꯏꯕꯁꯨ ꯀꯩꯅꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯈꯥꯎ ꯇꯥꯏꯕꯁꯦ ꯐꯅꯦꯛꯁꯤꯒꯤ ꯇꯪꯈꯥꯏ ꯌꯧꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯥꯎ ꯇꯥꯏꯕ ꯃꯇꯝꯗ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯇꯪꯈꯥꯏꯁꯤꯗ ꯇꯣꯛꯄꯁꯦ ꯈꯤꯇꯪ ꯁꯦꯠꯄ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯈꯨꯕꯥꯛ ꯑꯃꯃꯨꯛ ꯍꯥꯏꯒꯠꯂꯒ ꯁ꯭ꯋꯥꯏꯗ ꯇꯥꯏꯕꯤꯕ ꯁꯨꯃꯥꯏꯅ ꯇꯥꯏꯔꯒꯗꯤ ꯈꯤꯇꯪ ꯁꯦꯠꯄ ꯅꯨꯡꯉꯥꯏ ꯐꯅꯦꯛꯁꯦ ꯈꯤꯇꯪ ꯁꯥꯡꯕ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯗ ꯇꯥꯏꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯦꯟꯗꯅ ꯇꯥꯏꯒꯦ ꯃꯤꯒꯤ ꯂꯝꯗꯤ ꯇꯔꯥ ꯍꯦꯛ ꯆꯥꯏ ꯂꯣꯏꯁꯜꯂꯦ ꯑꯀꯣꯟꯕ ꯂꯣꯏꯁꯟꯕꯗꯤꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯊꯤꯟꯖꯜꯂꯒ ꯌꯦꯇꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯪꯕꯤꯕ ꯁꯨꯃꯥꯏꯅ ꯎꯪꯉꯒ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯃꯇꯣꯟꯗ ꯑꯃꯨꯛ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯥꯁꯜꯂꯒ ꯑꯩꯁꯨ ꯎꯔꯤꯗ꯭ꯔꯥ ꯈꯪꯗꯦ ꯗꯤꯄꯥꯂꯤꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯎꯪꯉꯒ ꯆꯤꯡꯈꯠꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯁꯜꯂꯒ ꯁꯤ ꯑꯗꯨꯝ ꯆꯤꯡꯈꯠꯄꯗ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯗ ꯀꯤꯁꯤ ꯇꯥꯖꯗꯣꯏꯅꯤ ꯃꯁꯥꯒꯤ ꯑꯩꯅ ꯀꯤꯁꯤ ꯇꯥꯔꯦ ꯅꯥꯟꯊꯣꯔꯛꯑꯔꯣꯏ ꯀꯤꯁꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯅꯤꯔꯛ ꯀꯤꯁꯟꯒꯦꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯀꯤꯁꯤꯒꯦ ꯂꯣꯏꯔꯦ ꯑꯅꯤ ꯀꯥꯏꯕ ꯂꯣꯏꯔꯦ ꯎꯔꯤꯕ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝ ꯄꯨꯡ ꯇꯥꯕꯁꯦ ꯐꯖꯅ ꯄꯨꯡ ꯇꯥꯕꯅꯤ ꯃꯇꯝ ꯄꯨꯡ ꯇꯥꯕꯅꯤ ꯐꯖꯩ ꯍꯥꯏꯅꯔꯤ ꯂꯣꯏꯔꯦ